ngasigi maroiba pausing pizari. State asida haukiba pung kunmari gi manungda mioi chani yangkhai taruk nauna COVID-19 positive oire. Imphal West gi mioi ahum yauna punna mioi manga laikhidre. Police personnel ani yauna drug lalonba mioi mari Imphal East District Police na fagat kre. Jila Parishad member amagi yungi thongal lasu sakhangdaba singna bom ama thamjilamle. State Mari amadi Union Territory amagi pangthokiba Assembly Mikhalgi ngasi bot masing thibada West Bengal da Trinamool Congress na chauna mai pakre Assam da BJP na amukhana lengak pairaba yana leire. Kurumzari Times of Manipur numitangi pau meeting tabiri basingbo LUCHINGBI taramnok chari. Miyam da mapung maiba pau pizatringai mangoina na hojik malem gi oina chauba laichad ama oriba COVID-19 gi ani suba web tagi ngakthokna ba face mask sopa miyoi amaga gi marakta physical distancing thamba yamna toina khutsa sengna hamdokpana chingbai khoi khudingmakna sungsoi soidana pangthok pinarasi haina TOMTV gi maikai digi miyam da appeal tawjari hojik mapung maiba pau sing pizari. State asida haukiba pung kunmari gi manungda mioi chani yangkhai taruk nauna COVID-19 positive oire. Imphal West gi mioi ahum yauna punna mioi manga laikhidre. Ngasi numidang wairam COVID-19 command control room dagi thadorakiba cherol amagi matungina nauna positive oikiba mioi singadu general population dagi chani ni funi thoi amadi CFPF ki personal taramari ne. General population dagi positive oikiba mioi sigi manungda Imphal West dagi chama tarani thoi, Imphal East dagi yangkhai taruk, Thawal dagi tarahumdoi, Bistupur dagi tarataret, Kakching dagi tarahumdoi, Urkhul dagi mari, Churachandpur dagi tarahumdoi, Chandel dagi ahum, Kangpokpi amasung None dagi mari, Kamjong dagi ama amasung Jiribam dagi ani yaure. Amaromda pungpham asigi manungda Imphal West dagi mioi ahum, Imphal East amasung Bisnupur dagi mioi amamam laichet asidagi laikhidre. Makhatana mioi marifu khaktamak laichet asidagi phagalakpagi discharge tawkhi. Nauna hengalakliba amasung discharge tawkhiba masing asi tharaga state asida COVID-19 positive oikiba apunma masing lising kuntra nithoi ga chama humpuma thoi yaure. Masigi manungda mioi lising kunga mapan ga chamapan kulhumdoi discharge tawkhiduna active case lising amaga chanipan kulhumdoi leire. Laichet asidagi phagalakpagi changna chada marifutara humdoi dasmik sino ahum marini. Amaromda State Health Society Manipur da thadorakhiba cherol amada handak miyam na hause COVID-19 vaccine kapagi chang wangkhalakpa asigi yenglaga COVID vaccination center singda tongan bra protocol singakna chatnana ba khangan khibaga loinana hayengdagi vaccination center amada ahanba dose ki oina nongmada mioi chamadagi hena vaccine kapada athingma thamkhre. Police personnel ani yauna truck lalonba mioi mari fagat kre waron trucks ki saruk ama oina Manipur Police Department na mafam da awareness amadi drive kaya chathaduna inkhalakliba naha kaya bu mayai kabani sagi paktagi kalhona na hotnana leiba chairak asida ngarang Imphal East District ke Irilbung Police Station ki team amana drug lalonba police personnel ani yauna punna mioi mari heroin number 4 gram kuntraga konana kyamgai tiki fare. Police na farapa mioi singa dudi singjamai makha khongnang phaidik pidagi 7 IRB da rifleman oiba mainam Raju Singh chahi kuntra taruk rifleman number 15007311 apokpa laikhitraba M Chauba Basikong mamang laikai dagi Porampat Police Station da constable oiba namairakpam leimaba maitei chahi kuntra constable number 1815032 Apokpa namairakpam ingo chauba maitei kyamgai awang laikai dagi MD Abdul Hakim Elias Khalik Elias Ibocha chahi nifu nithoi apokpa MD Abdul Ghani amadi kyamgai Muslim awang laikai dagi MD Salam chahi kuntra nithoi apokpa MD Kahir kawe hiramasiga mari leinana ngasi SP Imphal East ki conference hall da pangthokhiba pauki mifam amada SP Imphal East Joge Chandra Haubijamna haikibada Mainam Raju Singh amadi namairakpam leima bahariba security personnel ani asi ngarang numit yung mamatungpung ahumlom tarakpa duaida Irilbung Police Station gi manung chanba kiamgai mamang laikai khagemba machai bungo lai haraufam lampakta laikai gi mioi singna drug ka kona na faraba tungda police ta khusinare khibini
Makoi anibu wahang pahong chathabada haidorakpagi matungina Kiamgai awang lekaidagi MD Abdul Hakim amadi Kiamgai Muslim awang lekaidagi MD Salam hairiba mioi ani asi heroin number 4 amadi sel oina lupa lising kun gatarit ka konana irwil mung police na fagat khibane ain gi wang mada thabak chatharabadi police haiba leite micham haiba leite sabsabe action lokhat kane Masida police personnel ni haiduna war on drugs ki changshilakli ba khongjang asida compromise sungtau toroi thodok asida chenari ba police personnel animak suspend tore loinana ain gi lokhat pamthokpa chapchaba thabak mioi mari maki mathakta lokhat kani haina mahakna haike FIR ama register tore aduga moisi ujik court puthoga ain gi oiba under NDPS section da chapchaba ain gi oiba khoi gi madu chapchaba legal action do dum lojagani akoi thigado kayam wali aduna investigation ni makha tabat thabak sing akoi Imphal East district police na Kiamgai area da toriba thabak mayam ase akoi chapchaba dum ain gi oiba masung thiba humba khotpa dum chathajagini haibase mayam da thamjage Ngarang ayuk sakhangdaba singna Porompat Police Station ki manung chanba Khetrigao Nongjai lakai Saha Lenda leiba Jila Parishad member Nasrun Islam ki yung ki thonggalda bom ama thamjilam lei bom ado Manipur Police ki bomb detection and disposal squad team amana asoi ngam amata yaudana lauthokla batungda awaching ki chingkhongda pokhai hankhre haina police ki paw amana hairi Thodok thokpham dagi phangba paw ki matungina ayuki pung taruk khara helakpa duaida Khetrigao Nongjai lakai Saha Lenda numit khuding ge ayukta cover yenba lakpa news hawker amana bom adu gate ki locking iron rota binding tara amana punsinduna leramba thengnarakpadagi lekai miyam amadi Porompat police ta paw pikhe Matam ikan kanadana Porompat police ki team ama changshilakuna fibam adu yengshilava tungda Manipur police bomb detection and disposal squad team na requisition tautuna bomb adu pung 9 kun chatpa matamda lokthoke tungda BDDS team yauna Porompat police ki team aduna ayuki pung 9 yankhai taruk chatpa matamda awachingi kha thangba labuk amada hariba bomb adu akanba section thorangi makhada pokai hankibani Thodok asigi matangda Jila Parishad Nasrun Islam na phongdokhibada matam kharagi mamangda lalobulup amagi sel gi demand torokpa leike ngasi ayuk ikhang khangaudana mahaki yunggi thongalda bom thamjinduna aki akhang pokhanba asi yamna laibak thibani yaningdaba leirabasu wari shanaraga warashan puraksi bom na han hekta thamjillamagi thabak asidi matungda tawbiganu haina mahakna appeal tawkhe Kita nggak pakau ya. Kali gumba khudol amamta su tamnana ba haidana ai jila parsala moina mi lising tra tret leiriba padhala hungi area sida I mateng pangjabani ai enjabani kari gino hai matamda hujikti yamna waba timing ni na sengna masida Manipur sarkar na ai jila parsad engonda masi bom thamjindna tawri se masi amtang thigat piu sine aina haijaning is Muslim ichilinau singi Ramzan tha chakhen tha asida isingi yamna maru oiriba sigi yengtuna haukiba General Assembly election da Khangabok Asida BJP candidate oikiba Thoksom Jadumanina ngasi Water Resource Department ge Engineer in Chief Ravindra Sarama gi meeting makada Superintendent AC Govin amadi EE Mate haukip ki ayaba makaloinana kaithel manbida leiriba Thawal Barrage ki left canal ngasidagi thaba hokre ngasi ayuk Jadumanina Thawal Barrage ki left canal ising thaba atuda saruk yaraduna hai hauzik Muslim ichilinau singki oina isingi yamna tangai fadaba matam asida ising fangtabagi awaba kaya mayoknari hana thangjinduna leirakhiba Thawal Barrage ki left canal ngasidagi mathau tawba hoba sina Khangabok AC Hairok AC Wangjing AC yauna canal asiga naknana leiba mioi kyada isingi awaba khara makhaidi kokpangam lagani Maruoina sangayum phanggi Muslim ichilinau singna ising leitabagi thengnaramba awaba kaya adu kokpangam lagani Ramzan loidri faubadi kanaguma amatana isingi tangai fadaba asi ubiduna canal asida ising thariba asida ayetpa pibigano haina Jadumanina appeal tawkhe Paidagi maruoi ni simpang do si koi gi sangai monggi praja sikyo gi koi gi sing amata leitabadagi mapan thokpi sing phawba Delhi gi sing tengki da leraga hada hong amaktabadagi do ngasi gi makoi gi di Ramadan manu si nomada singi takale si mangarak 5 times samrina tangai patana sangai praja gi yang lagi sing thabani adura koi gi
मरक्त कनागुम इसिंग थिंब खप यावरसु मतम खरदि थिंगिदनबा इसिंजी संगम योरकांदा अखोगी मदुगी कोना मुक मयामदो अखोगी तौबियो हाइनाइना मयामदा अपील तौजै COVID-19 लाइचतगी ngakthoknaba amata ngairaba pambaidi tangai fadabanatana yumdagi mapan thoktana yumda lengtana leibani isagi mamal yamlaba punsi pu kanjanaba isana wakhal tana yumda lengtana leibiu haina LJP Manipur State Unit ke General Secretary Khundrakpam kanbana miyamda apel tawkre wafam ase kanbana leptana lamsang kendra gi containment zone lauthokraba COVID-19 gi chaitheng phanglaba imung singda nongmada changdraba yadraba chana thaknanaba polam sing yenthokpagi khongchata phongdokhibani Kendra segi manung chanba sangaitel tauthong ayungba loitang khulen awang lekai amadi khongampat awang lekai gi miyamda tengbang polam singadu yenthoke kanbana makha tana phongdokhibada miyamna maram chadana miyam punsin bagi hainabi thadok piu lenga ki SOP su ngangna chatpiu makha tana COVID-19 gi ani suba web asi aikhoi khuding magna taraina logumsi leina laichet asi lanthengna na bahona bada lenga khakta da intokumsi leipak asi laichet asi gi ani suba web na sathina sokhan bahai badu oiri amadi phibam asina miyam amadi lenga ani gi marakta achauba ahoba ma leirabra haibagi chingna basu lei Loinana Center amadi state lengang na lokhalakliba section thorang singda kari chithaba leiribage haibasi kupna yingshinbagi tangai fadabasu leiri haike Wangkhem Kendra ki manung chanba charangpat khungi tongan ba mafam singda COVID-19 amaram oiduna suba nomba chatfam leitraba khangalaba imung sing amadi disabled person singi imung singda Kendra asida hana candidate oikhiba ke jadumani na koina chatuna mateng pangkhre Hiramasiga mari lainana ke jadumani na haikibada yamna tamthiraba laina ama oiriba COVID-19 asina awa chaithing kya nanglingai cherakta amuk hana ani suba web ama muk laktuna khungang asida leijariba Khangalaba ima event sing low uzabdaba amadi thabak sufam nompham chatfam leitaduna yamna wana leiriba singbu khangatlaga chengbek tangkhai amama mateng pangjabani haike Kendra sigi awaba Lairiba singamadi lukravi singi awabada makhatana mateng pangjakhigani hairatuna kanaguma singna awana sufam nompam chatfam leitraba sing leibiragasu pau haibirau angama mateng taujage hainasu ke jadubinina makhatana phongdorakhe Amarom da Hairok Kendra gi manung chanba Hairok Patre gi containment zone lauthoki ba mafam singda Kendra sigi MLA Dr. Thoksom Radishyam gi meeting makhada Manau nupa Thoksom Bisorjit Elias Putro Hairok Patre gi Pradhan and Tangba amadi polling committee gi mioi singa loinana nongmada changdraba yadraba chana thaknanaba polam sing kaya yenthokre hari COVID-19 के अनि सुबह वेब असिदगी ngakthoknanabagi pandamda National People's Party NPP hariba party ge General Secretary Chungkham Bijoy gi meeting makhada ngasidagi hoduna pasoi kendra ki manung chanalaiba mafam singda mahik sinanaba hida kapthokre Kendra dugi manung chanba thongnauzam laikai lukram lerak amadi sangai pro ki mafam singda hida kapthokpagi thabak adu chathaki Laichet asigi ani so web lakpaga loinana aikhoigi akoiba mafam sing lu nana thamnana bawa khalonda hida kapthokpagi thabak adu chathaki bane loinana Kendra dugi atai mafam sing dasu makha tana hida kapthokhigani hari Hausi COVID-19 laichet asina maram oiraga anawa masing amadi misi minagi chang hengalakpa siki yenglaga miyambu COVID-19 appropriate behavior gi matangda gyan tahannabagi pandamda COVID-19 task force Paurabi amadi district police Imphal East na kushamnaduna nongmagi oiba awareness campaign amanga si Paurabi lining thoputhiba multi purpose hall da pangthokre Thoramaduga mari lendana SP Imphal East Jogichandra Haubijam na phongdokhibada hauzik achauba laichanam oiriba COVID-19 asidagi aikoi ishana isabu ngakthoksi hairabadi COVID-19 appropriate behavior sing asi ngakna chatpa mathautai ngasi pangthokleba awareness campaign asigi maroiba pandamde Imphal East ki lamlai AC amadi khundrakpam AC ki miyambu COVID-19 laichat asi matau karamna sandorakmano amadi masidagi aikoi karamna ngakthokjagani haibigi matangda wakhal tahanba sini Miyam tinma mafamda tangai fadabagi chatlabasu mask upiba madi sanitizer sienaba kaubigano masina COVID laina dagi ngakthokpagi amata ngairaba pambaini haina mak na haiki Lairiba Praja miyam sta COVID appropriate behavior madugi changna kanglon mayam asi loinana mayam da awareness pinabagi campaign ama Lairiba Paurabigi Committee की लोइनना कोई district की medical की गा लोइनरगा अखोई नमसी
चना कालो मैम से लोइनमक लाउननब कैंपेन चथबनी अदुना मसी अखोई प्रजा मियामना अखोइना तौजरिबा डिस्ट्रिक्ट की अमसुंग क्लब ऑर्गेनाइजेशन सिंगा पुल्लगा तौजरिसिदा मयामना कोऑपरेशन पिबियु हाइना अदुगा मसी कोविड लाइना से माइथीबा पिनबा इम्फाल ईस्ट डिस्ट्रिक्ट की मफमदा अखोइना होनजरिबसिदा कोऑपरेशन पिबियु हाइबसि मसिमतंग थमजरी पाउगी मरकथन अतेन ब्रेक अमलोमिनसी Kangla Gas Solutions Private Limited Malomgi Ani Suba Face ki dealer oibining basingda application form thazin birak na bakhangan jari. Dealer oibining basingna akupa marol gidamak ayuk pung taradagi nungthil pung mari fawgi manungda 7085399802 da pau phawbirakpa yagani. Natraga Malom Bazar da leiba Kangla Gas Solutions Private Limited ki office da laktuna tanabiyu. Aikhogi website www.kanglagas.com dagi akupa marol su khangbibi yagani. Mensilaba application form adu May 3 dagi 22 February manungda thajinbirkadabani. Pijariba mafam singdi Lamsang, Kairao, Andro, Thobal Wangkhem, Ukhrul, Kumbi amadi Churachandpurni. ब्रेक की मतुंगदा मखाताबा पाउ पिजरे Palel Assam Rifles Third Gate Manakta Leiba Fungthil Youth Club na Silangtuna Ithai Maru Dam Haina su Khangnariba Kangsang Dam dagi Kakching Phawba Chaliba Ising Khonggi Saruk khara sengkre Ising Khong asigi nak yeta tariba miyamna su isa isagi laikai mapasing sengbiu Ising Khong asi luna na thamsi haina Fungthil Youth Club na appeal tawrakle Loinana lenga ki maikai dagi su mari leinaba authority ne Ising Khong asibu luna na thamnana ba medeng changbiu haina su appeal tawkhe Malem Sinma Thungna COVID-19 na miyoi khunai da landa rakliba asida lantheng nana bagi pandamda lengak na lokhalakliba thorang singi saruka moina pakshana COVID vaccine kapthokpagi thabakta miyam thoklakpagi chang tapna hengalakle Bisnupur AC ki manung chanba ningthau khongtasu CAC ningthau khongda hida kapki CAC ningthau khonggi nongna sakaliba building adu anoba vaccination center oina sijinanaba apunba lop ningthau khonggi thomi singna thoraktuna ngasi lamtu sengdokre Mi ka hena tika thaba thokna rakpa loinana CIC asigi mi punfam jaga yamna hena pikpana maram oiraga apunba loop ningthau khongna hidaka palakpa mioi sing hidaka pham oinana ba ke Jogendro Trust na sagaleba CIC ningthau khonggi building ado Sizinanaba Bisnupur AC gi MLA Govindas Konthauzam da pau fauna bada ayaba pibirakpadagi saba loidriba building adu sit sengbagi thabak chathakibani loinana building adu shenaba yabagi ayaba pibirakpagi damak MLA Govindas Konthauzam bu apun malup ningthau khongna thagatpa phongtorakle COVID-19 Task Force Ward number 7 Kaishamthong AC Koba Laichit asi thengnanaba Task Force ma semkre Task Force adu ngasi Kaishampat Lemazam Laikai gi Ward number 7 gi Sanglenda Laikai asi gi tongan ba club amadi loop singi oiba apun mami famamana pangthoklaba matungda semkhibani loinana Laichit asi bu thengnanaba punna thabak paikhatnanaba mifam aduda saruk yakhiba singna amato oina yanakhe Malem Getai Mafamda Pangthok Nabagum Sinmi Singi Numit Mede ki Thoram Lamda Masida Nungthila Phongba Pauche Kanglei Paki Mairana Sindura Imphal West District Manungchana Konjeng Laikai Dalaiba Youth Council Manipur YCM gi auditorium da Pangthokre Thoram adugi Manungchana Lamda Masida I Paugi Lamda Thavak Toriba Paumi Singda Ikai Kumnabu Utpoina Achamba Khudol Poching PK Palan Thoram Pangthokpagi Matangda Nunggi Oiba Warol Piraduna Kanglei Pak ki Mairagi Chief Editor Wangkhemcha Samjaina hai Malemda Lairiba Miyamna Sijenariba Polam Singasi Sinmi Singna Puthokpani Sinmi Yautana Khunai ama Chawkhat Pangamloi Maramaduna Aikoina Sinmi Singbu Hanthana Yengbagi Heinabi Thadokadabane Sinmi Singna su Isagi Hak Khangba Loidana Thamoi Singna Isagi Thabak Taugadabane Amaromda Paumi Singna Chahi Chupa Ahing Nungthil Naidana Miyamda I Paupiduna Seva Toriba Sida Makhoigi Pukning Thogatpam Thoe Lengak nasu Paumi Singi Yaifa Thorang Paikhat Pigadabani Haike Thoram aduda saruk yakiba YCM gi President and Romeo Nahai COVID-19 Laichat Marakta Sinmi Singna Hena Awaba Nangle Piba Masida Sinmi Singbu Hantana Yeng Pibagi Mahuta Makoina Thengnariba Khudong Chadaba Sing adu Kokhananaba amadi Khunai asibu Chawkhatnanaba lamjing pigadabani Lal kila kwai to hino das ban kana sabe ngasi aja lepsiriba nganjiriba ko gi youth council ma ko la kai gi building ngasi so singi ga sabu ga tere ko adra ko singi bu mo na ko gi level class no da
ꯃꯥꯒꯤ ꯋꯥꯏꯇꯦꯖ ꯐꯪꯐꯝ ꯊꯣꯛꯄ ꯐꯪꯍꯟꯗꯅ ꯂꯩꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯀꯣꯚꯤꯗ-19 ꯄꯦꯟꯗꯦꯃꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯀꯟꯕ ꯃꯇꯝꯅꯤ ꯃꯅꯤꯄꯨꯔꯗ ꯃꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯉꯁꯤ SOP ꯉꯥꯅ ꯑꯩꯈꯣꯏ ꯃꯤ ꯀꯨꯜ ꯍꯥꯏꯕꯗꯨꯅꯤ ꯃꯤ ꯀꯨꯜꯗꯤ ꯑꯩꯈꯣꯏ ꯃꯤ 35 ꯐꯥꯎ ꯐꯅ ꯑꯩꯈꯣꯏ ꯇꯧꯗꯦ ꯑꯗꯨ ꯃꯦꯗꯤꯌꯥꯒꯤꯗ ꯑꯃ ꯂꯩ ꯃꯦꯗꯤꯌꯥꯅ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯀꯟꯐꯔꯦꯟꯁ ꯐꯝꯕ ꯃꯇꯝꯗ ꯃꯦꯗꯤꯌꯥ ꯃꯦꯟ ꯑꯩꯈꯣꯏ ꯄ꯭ꯔꯦꯁꯤꯗꯦꯟ 5 ꯂꯥꯛꯑꯗꯤ ꯑꯗꯣ ꯃꯤ ꯀ꯭ꯔꯣꯔ ꯑꯃꯒꯤ ꯋꯥ ꯑꯗꯨꯝ ꯇꯥꯔꯅꯤ ꯃꯥꯅ ꯑꯗꯨꯝ ꯑꯗꯨꯝ ꯁꯟꯗꯣꯛꯈ꯭ꯔꯅꯤ ꯍꯥꯏꯖꯔꯤꯕꯀꯣ ꯑꯗꯨꯅ ꯉꯁꯤ ꯑꯩꯅ ꯍꯥꯏꯖꯔꯤꯕ ꯃꯍꯧꯁꯥꯒꯤ ꯑꯩꯈꯣꯏ ꯊꯧꯔꯝ ꯑꯁꯦ ꯑꯩꯈꯣꯏ ꯃꯦꯗꯤꯌꯥ ꯃꯦꯟ ꯈꯔ ꯂꯩꯔꯕꯁꯤꯅ ꯃꯊꯪ ꯇꯧꯅꯈꯤꯕꯗ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯣꯏꯅ ꯄꯨꯝꯅꯃꯛꯀꯤ ꯂꯣꯏꯅꯃꯛ ꯑꯩꯈꯣꯏ ꯃꯄꯥꯎ ꯆꯦꯟꯗꯣꯔꯤꯕꯅꯤ ꯈꯜꯂꯀꯥꯟꯗ ꯑꯩꯈꯣꯏꯅ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯄꯤꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ SOP ꯉꯥꯅ ꯆꯠꯆꯕꯅꯤ ꯃꯥꯂꯦꯝꯒꯤ ꯁꯤꯟꯃꯤꯁꯤꯡꯒꯤ ꯅꯨꯃꯤꯠ ꯃꯦ ꯗꯦꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯤꯟꯃꯤꯁꯤꯡꯗ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯄꯒ ꯂꯣꯏꯅꯅ ꯏꯔꯝꯗꯝꯒꯤ ꯁꯤꯟꯃꯤꯁꯤꯡ ꯊꯕꯛ ꯁꯨꯕ ꯐꯪꯍꯜꯂꯨ ꯃꯤꯇꯣꯞ ꯁꯤꯟꯃꯤꯁꯤꯡ ꯂꯝꯗꯝ ꯑꯁꯤꯗ ꯄꯨꯁꯤꯜꯂꯛꯄ ꯂꯦꯞꯄꯨ ꯍꯥꯏꯅ All Manipur Muslim Organization Coordinating Committee gi Amukok ki maikaitigi fongdoraklei Amukokna makha tana fongdorakhibada ngasi chaukhotpana kham thengle hainariba malem asida sinmisingna hingliba punsi mahing asi yamna khudong thiningai oire loinana hingbagi ikai khumnaba tapna mangsilaklei masigi mathakta ngak senbiba yautraba amadi mioibagi hak khongkoinabana nongmagi hena fibam soksilaklei COVID-19 laichada asigi matamda hena awaba nangliba asi sinmisingni Maramaduna May Day khak palan tawbagi mahuta palan thoram pangthokpagi wahanthok hena leinanaba leingakna senmi singi yaifa thorang hena paikhatpiu amade miramdagi senmi pusilakpagi mahuta lamdam asigi senmi sing hena mapangal kankhat hananaba honasi hare Malemgi senmi singi numit May Day na lakpada Ahing nungthil khaktana su nomliba sinmi khudingmaki mafamda ikai khumnaba amadi yaifa pauzal pirakpaga loinana Committee for Socialist Movement Manipur CSMM na sinmi singda chama khudol piduna medegi thoram pangthokre medegi palan thoram adu CSMM gi Observation Committee na su nomliba sinmi singi thabak sufamna koina chatuna sinmi singa loinana pangthoke sinmi singna COVID-19 lanthingi damak face mask amadi hand sanitizer singsu yenthoke Sinmi sing punsilasi manaba khunai shemlasi haiba kholau kaloinana manaba khunai amagidamak aikoi shuba nomba leptabaga loinana manglomda aikoi gi panthung tamna changshin minarasi haina CSMM gi maikaidagi miyamda appeal tawrakle COVID-19 laichat ki ani suba wave na sokhalaba khundrakpam kendra gi manungda leiba tongan ba imung singda kendra asigi MLATS Lokeshwar gi mideng makhada khundrakpam kendra development committee KKDC na tangai fadana Changdraba yadraba polam sing chana thaknarwa sing yenthokre khundrak pammayai lekai pangai yangdong kaibi haikak mapal awang lekai gi imung singda polam sing adu yenthoke polam sing yenthokpaga loinana miyamna laichet asigi tamthiraba ni suba wave tagi ngak thoknana ba piriba SOP sing mapum phana ngakna chanana ba MLA gi maikai digi miyamda appeal tawke Kaisamthong Assembly Constituency da lakadoriba Assembly Mikhalda Mirep oiba pamliba Nisikan Singh Sapamna COVID-19 gi second wave laktuna positive kya oibadigi containment zone laukhiba kendra sigi ibung singda leptana chanana ba polam sing fanghali amasung kendra sigi imung khudingda thaknana ba ising su fanghali haire paugi maraktana amuka sona tenma break amamuk ominase Iramdam asidasu anauba oina world class machine sizinaduna 20 steps refining eye testing gi facility fanghanjari Leo Lamlong Excellency Opticals Khurai Lamlong Bazaar Tinchit Road Imphal East Adomgidamakta khudongchaba asi pijari Adomgi mit lemna test tawjari amasung Adomgi chanaba chunaba lens sing amadi frame singda chada kun fawgi discount pijari Leo Lamlong Excellency Opticals Khurai Lamlong Bazaar Tinchit Road Imphal East Break ki matungda makhataba paum pisari COVID-19 laichana maram oiraga awaba taraba langthawal kendragi chajing awang lekai chajing chingkhong lilong chajing mamang lekai gi imung singda social worker karam navakeshona luchingduna chana thaknarwa polam sing mateng pangkhrei Makhatana laichara sigi awaba nanglaba imung singda agama mateng pangkhigani hari Manipur Drivers Association na National Highway Maroina Imphal Juri Lambi amadi Imphal Dimapur Lambi da nongmada changdraba yadraba polam sing purakliba truck driver amadi second driver singda COVID vaccine kapthoknanaba akhanaba thorang lokhatpiu haina association asige General Secretary Sanjoy Khetri mayumna lenga ke meeting chingsilakle
Mahakna makha tana leipak asigi tongan-tonganba state-singda COVID laina laichat nongma-nongbagi hengalakliba asigi yenglaga driver amadi second driver singda COVID vaccine kapthokpa haibasi tangai fadaba ama oire maram aduna lengakna driver amadi second driver sing khaktagi oiba hidak kapthokpam ama sinbiu haina appeal tokre. National Highway Anishta Chembiriba Maruina Infantry Labi Amasu Infant Timapu Labi Anishta Chembiriba Noma Sang Dayada Bakusak Akogi Pazari the Mutan and the Pusandre divers Amasu second diver Haribel Singsida Manipur government Amasu Manipur Health Department COVID-19 vaccine che Matamchana Ana yauti ni mawangda kapthok ki bagi tara bagadi akhoi ki Manipurda noma gi henkaliba ana ba mayam sing ba tasu diversity na wa hangal ta badina adu gi bakta ina Manipur government ki position chane Athokpam Sanaton Misigi Matangda Rimsuna Fongdora Kiba Wafam Singado Laibak Tibani Haina Justice for Sanaton Athokpamna Nungnangba Fongdokre JFSA na thokiba cherol amada rims kumba awang nongpokta khwaidagi chawba analaying sang amada makhoi ki mahairoi ama laikhidabada authority nataba rimsu kumba amada tongan mawafam phonganbagi thawong manba chatharakpa si laibak thibani hare misi asigi matangda rims ki authority na mateng pangtuna thijinbada hena khumang yangsinana bahona bagi mahuta ngaihak laitana institute asigi mahairoi lupsing amadi passion singbo khulai oina sinabagi hainabi thadokpiyo loinana misi asigi matangda minamba toktuna achumba losindana chapchaba asengba du puthokna ba lengangna thabak paikhatpiyo hare angam athaw amadi miyamgi luchingbani haina leiriba miyoi singna Chinga Kutka Manadabagi Tabak Kutau Asina Hausiki Matamda Lomi Sinmi Shingi Punsi Hena Chaukalakani Haibagi Tazabalati Haina Lomi Sinmi Apun Malup Lausalgi Maiketiki Fongdorakle Lausalgi Maiketiki Tadoraki Bacherolamada Wafamasi Fongdokladuna Luchingba Singna Tauriba Tabak Sing Tamoi Sing na Tauribra Haibasi Hangbayabo Wahangamane Makatana Chinda Lomi Singi Sentok Lambi Saruk Ani Hengat Hangani Lomi Singi Potok Hengat Hangani Haina Lauraga, Taurakli Batabak Sing Asina Lomi Singitamak Kalibra Haibasi Wahang Hangningai Ore. Maramaduna Chinga Kutka Manana Tabak Tobiu, Lomi Sinmi Singna Putokpa, Potokna, Miamgi Puksak Orivani Hade. Lamlai Kendraki Manung Chana Karason Kul Yauna Karasondagi Lamlai, Karasondagi Kangu Chingjin Taba, Lambi Sempagaloinana, Sabam Lokolda, Lambi Fauna Davana, Lomi Singi Awaba Du Koknana Bakendra Sigi MLA Oiramba, Ketri Mayum Birengi Meeting Makada, Lokong Tengtuna Tabak Paikat Pagidama Karason Kulgi Miamna, Ketri Mayum Biren Butagat Pafongdura Clay, Makatana Miangi Fatorang Madi Kendra Chaka Torang Sing Paikalakani Haibagi Tazabasu Miamda Fongdura Clay. Assam amasung West Bengal da Mikhalgi Mathau Tauba Chatkiba Taruk Suba Battalion Manipur Rifles ki Commander Waikom Ronalna Mamang Thagi April ki tang kunga mapanda laikhidabada Khetri Lekai Rising Club na awaba fongdorakle Club asina thadorokiba awaba fongdokpagi cherolda Ronal na laikhidabasi club asigi oina chauna mangjabani Lekai asigi yaifanaba thabak ya toramba Ronal na laikhidabada imung manungna thengna horiba awabadasu saruk yari hari Malem Ayikol Kabam Lamkhagi President Waikom Mahendra na iba Saireng Lairik Wari on Kraba Isay ngasi Google Meet ki kuthangda fongkre Online da pangthokpa Lairik Fongmagi Thormaduda Manipur University Kanchipurgi Manipuri Department da Associate Professor Oriba Dr. Koizam Santibalana Lairik adugi maramda sandok na wangangke District Headquarters Baptist Fellowship Church Chandal ki Hana Pastor Oiramba Licentious ISB Ango Analbu Anal Baptist Church Imphal gi Anova Pastor Oina Khan Kraba Matung ngasi mahakpu Anbagi Mission Secretary Reverend Song John Kelvin na Church asimaktada install tawduna thabuk pai bahawan kre ngasi Anal Baptist Church Imphal pangthokiba chamba thoramaduda Church asigi Assistant Pastor Oina thabuk pugadaba CS Selvering bu install tawke State Mari Amadi Union Territory Amagi Pangthokiba Assembly Mikhalgi ngasi board masing thibada West Bengal da Hojik Faubagi oina Trinamool Congress na chauna mai pakle Assam da BJP na amukhana lengak pairaba yana leire Tamil Nadu da na DMK na mangzil thari Kerala da na LDF na mangzil thana chale
पुदुचेरी ओइना AINRC ना हौजिक फाउबदा सिट तरा मरी फंगदुना मांगजिल थारी वेस्ट बेंगल दा हौजिक फाउबदा TMC ना सिट चनी तरा हमदोई फंगबंगमख्रे TMC की मतुंगदा BJP ना सिट हुम्बुद्रा निपान फंगबंगमख्रे असम दा लेंगाक पाइरिबा BJP ना सिट हुम्बुद्रा मंगा फंगबंगमख्रे BJP की हेक मथंगदा कांग्रेस ना सिट निफु मापंदा माइ पाखरे अमदी AJP ना सुमनतगी सिट अमखक फंगबंगमले केरदादसु LDF ना पुनम सिट चामनिफु की मनुंगदा सिट मरिफुतरा तरेट फंगबंगमख्रे LDF की हेक मथंगदा कांग्रेस ना सिट निफु हुमदोइदा माइ पाखरे तमिलनाडु की ओइना हौजिक फाउबदा द्रविड्रा मुनेत्रा कजकम DMK ना अपुनम सिट चनी कुंट्रा मरी की मनुंगदा सिट चामनिफु मापंदा माइ पाखरे AIDMK ना अनी सुबदा सिट मरिफु मंगा फंगबंगमख्रे यूनियन टेरिटरी पुडुचेरी की ओइनासु NRC ना सिट तरा मरी अमदी कांग्रेस ना सिट तरेता माइ पाखरे मिखल फोल असी मियाम न पीबा मैंडेट नि हाइना माइ पाकलब अमसुंग माइथि हौरबा पार्टी क्याना मखोई की ओइबा वाफम सिंह फोंदोकनरकले अमरमदा वेस्ट बेंगल दा ममता बनर्जी की TMC ना अमुहन चाउना माइ पाकलकपदा प्राइम मिनिस्टर नरेंद्र मोदी ना ममता बनर्जी दा थागतपा फोंदोकरे ngasi nungthil phone ki ba manipur ki pauche singda kari kari maroi ba pausing yaw ki ba ki habadu mayam puna mutang khangminasi kanglei paki meira na me de gi thawram pangthokre drug chaba police personnel ani amadi drug yonba mioi ani miyam na faraga police ta sinakre hamung chani yangkhai amadi chani leigadaba covid care center ani khumalampakta chief minister biren gi meeting makhada hangdokre Kangla Pau, West Bengal, Kerala, Assam da Hana Sarkar Pairam Basing Amuhana Sarkar Pairagani. Center Nangami Singi, Tadaraki Basenfam Matam Chana Fanghalu, Tombi. Drug Puduna Lakpa, Police Ama, IRB Ama Suspend Taukre. Andam. Drug Puramba Police Personnel Ani Thabaktagi Suspend Taukre. Chahi Tara Nipandagi Nifumari Faubagi Mui Sing Vaccine Kaptoknaba, Manipur Lengang na Covisil Lak Ahum Order Taukre. Manaba. COVID-19 ani suba wave anaba lak mari yaudre asibadi lising ahum chatruk marifu mapan yauduna khwaidagi sathire lengak na lepiba mamalasi lairaba miyam dadi khudong thiningai oire salaicha mapau police personnel ani yauna mioi mari drug kona na fagat khre sinmi singi numit pangthokre aroibada maroiba pawmu kana pijare State asida haukiba pung kunmari ki manungda mioi chani yangkhai taruk nauna COVID-19 positive oire Imphal West agi mioi ahum yauna punna mioi manga leikhitre Police personnel ani yauna drug lalonba mioi mari Imphal East District Police na fagat kre जिला परिषद मेंबर अमगी युंगी थोंगाल दसु सखंगदबा सिंगना बोम अमा थमजिलमले स्टेट मरी अमदी यूनियन टेरिटरी अमगी पांगथोकिबा असेंबली मिखलगी ngasi बोट मसिंग थीबदा वेस्ट बेंगल दा तृणमूल कांग्रेस ना चाउना माइ पाखरे असम दा BJP ना अमुखना लेंगाक पाइरबा याना लेरे ngasi gi oinadi Times of Manipur numitangi pau matang asida losinjare meeting tabiri basingbu amukana khurumjare